TULIHAL Educated Association Cum Youth Center Yairipok TULIHAL gi chahi 13 President oirambata natana All Yairipok United Veteran Football Association gi President gi Puramba Meraimayum MD Abdul Kalam na Ekhang Khanghoudana Leikhidabada Awaba Phongdokrakli hairi. TULIHAL Educated Association gi President Syed Rafiq na kutyek piduna ngasi press thadorakpa cherol amana hai sana khotnabagi lamda khakta natana leibak miyam gi damakta kathokpa amaga loinana hotnajaramba Imphal East ki Yairipok TULIHAL Awang Laikai Water Supply Manaktagi Abdul Kalam na manung matam sadana Ekhang Khanghoudana ngarang Leikhidaba asi achouba mangjaba amani. Mahak asi Manipur Rifles ta Naik fauba thabak tawrami. Mahak asi Yairipok Maikai khaktagi natana All Manipur United Veteran Football Association gisu Vice President oina thawpurambani. Mahaki leihariba imung manunggi awabadasu TULIHAL Educated Association gi thawmi singna saruk yazari hainasu cherol asina makhatari.